Online Manipur YouTube channel sabing bir bumayam pum nang pu amuk hana taram lok seri han badai yamna maru iba pawa maram bai tengkol gi commander korongan bukhuman de kilo khachage ngasi 80 unit 42 sagol mangi inaw sagol semloyan bai rei bak ipurup ki damak thawai na pontha pikre makhoi gi maikai de gisu asi ana phajana yawki thawna faraba athoba inaw gi damak ta sauthok sei mapu gi laikol de ingna sikna laibu oirasnu 80 G HQ gi quick response team gi isid inaw amasu kadang banda sokle haina korongan ba khuman na social media da thadorok popaw amana makhatari aduga mathangi update asina lisipria kang uzam de lekhachage thablaba chingkhong singya da khungak libe ibung sing asina wakhal han thaki tuna iramdam asibu ngak potokiba numitanga sik santi malibe impan amuk hanna uba phanglakhi da basu yai makhoi bu nuksibiyo makhoi gi manakta nukti gi satuna awana awat apa sing mayam na leptana mating pangbiyu ko awat pagi awat pangaktani phongdokpa ngamjelraba ibung kaya de milu piranga loidana singkhong da mathanta khutum na sujaduna kanana sunu mata hangba lakpide warahowi haina lisipria kang uzam na phongdok piri